Loyalam E-PAO tabi bakutima po Hidrong Susmitana namitangi pau pizari ahan bidak baru headline. Congress lengak na matam kuina Manipur bu mirai biraki BJP lengak matam dadi Manipur da ILP kudoloi na pirak tuna chana bahoki haina XCM and Virena Khanghanlakli. Drugka Konana Kuki Macha taruk popi tharambagi damak Kuki Macha mari police na pagat kray. NIT gi thadarak percent from senja thumja tawbada chenariba official mari party da Changjaraknaba bani haina KCP PWJ na Khanghanlakli. Pau sandona pijari. Congress lengak na matam kuina Manipur bu mirai biraki BJP lengak matam dadi Manipur da ILP kudol oina pirak tuna chanaba hoki haina N Virena Khanghanlakli. Matam kuina Varat ki lengak sasan ki thabak tawduna lakhiba Congress na luchingba lengak lairingai matamda Manipur da inner line permit ILP gi pinaba Manipur gi MP na parliament ta pukhat ki bada reject tobiraki matam aduda Manipur gi miyam da marik chumna pawdam khibra haina hana gi chief minister N Virena Khanghanlakli ngasi social media gi Facebook account gi post amada haukiba English ani tarani thoi gi September marida matamdugi Manipur gi MP Dr. TH Menyana ILP gi matangda matamdugi UPA lengakta question thagatki UPA lengak aduna question adu delay tawba khaknatana makoina reject tawthukibani Home Affairs ki Minister of State Mulapeli Ramachandran Singh haikibada Bengal Eastern Frontier Regulation 1973 ki makhada inner line permit system asi supnagi state ahum khaktada haibadi Arunachal Pradesh Mizoram amadi Nagaland state khaktada chanaba yai masigi lejari ba regulation gi matung ina Manipur state ta sandokpa yade haina Manipur gi karisu khandana tumina official oina loisengki XCM and Viren gi social media gi Facebook account gi post asina makha tarabdi ILP gi question adu Manipur gi phangpham thoklaba ILP Congress lengak na mirai dona lakhi maduna achoba maram oirga Manipur da naha oiriba mahairoi sapam Robin Hood ILP gi khongjangda thawaina pontha pikhi matam adu da khoisauna raba Manipur miyambu center gi Congress ki leader singna Manipur da laktuna themla khibra wahi ama hai khibra Lairabra, Miam da Kari Tausige Hanglakibra, Karishu Tobikide, Loinana, Matam Aduda Irang Horiba State Asida Power Lapikide. Congress na Manipur bu Kaidonunda Injagi Sarukni. Amatani Haina Kanbangam Kide Hari. XCM gi post asida makhatari badi matam dogi Congress ki lenga lona Manipur bu thausabi khide loinana illegal immigrants sing changhanduna Manipur gi yalhomi singbu India gi second class citizen oina poram yapirakhi tasengmadi matam aduda Congress na Manipur miyam gi watabi kide masak phawba khangbi kide parliament state asigi demand phawba nataibi khi adubu BJP lengakti Prime Minister Narendra Modi amadi Home Minister Amit Shah gi meeting makhada Manipur gi uhul khangna thabak tobirakhi Manipur gi oiba puwari amadi magun masak munna khangbi matam akuina Manipur gi miyamna thawai hakchang yauna Taknarakhiba ILP lising ani tara mapanda Manipur gi damak pibirakhi masini BJP ga Congress na anina Manipur gi damak kari tobirage amadi ani gi marakta leriba khenaba haibadu haina N Viren gi post adu da phongdorakli Drugka Konana Kuki Macha taruk popi tharambagi damak Kuki Macha mari police na phagatkhre Kangpopi district ta Drugka Konana Kuki Macha taruk phagat pangamkhre Loinana popi thabada chenabani haiba miyoi mari su police na phagat pangamkhre Manipur police na thadorok ba cherol amagi matung inna haukiba Mars kun mapanda Kangpopi district ki Kangpopi police station na konba mafam amada routine 9 na chathaba frisking chinaningai oiba mawangda makhong mari panba gari ama khamduna check tawada gari aduda miyoi taruk brown sugar ni chingnaba yamlaba drug singa konana phagat pangamkhibani hari Police ki pau asina makha taraduna haribadi Drugka Konana farba miyosing adu khai kahau kipgan Elias John chahi nipu let gongmang tauthang Elias Amon chahi kuntra humdoi Avi Varal chahi kunnipan Ziten Kharka chahi kunithoi LH Raniro chahi nifunithoi amade Lehe Chau chahi nifumari ni hari Drugka Konana farba miyosing asigi mathakta Kangpopi police station na case ama register tawkhre hari Amaromda Kangpopi police station gi team amana district asigi IT road romda leba Songjang village ta ain gaina popi pambi sing tharambagi Kuki furuk ki miyoi mari police na phagat pangamkhre hari police na popi pambi sing ain gaina tharambagi damak farba miyoi sing adudi
Zangaulan Kipgen Chahit Nipumathoi, Let Ginlan Kipgen Chahit Nipumathoi, Kanginlan Kipgen Chahit Kunmanga Amadi, Tangmilan Kipgen Chahit Kuntramarini Hari. Macha Tana Makoi Marigi Matakta case ama register Tokre Hari. NIT gi thadarak percent from Senja Thumja Tawada January ba official Mari Party the Changjaraknaba Haina, KCP PWG na Fundorakli. Haukiba Mars Kuntare Sagosen Numita, Hauzik Lamfel Pata Ladiba, NIT Manipur gi register Oiriba, KH Tombagi Tongzu Kanchipurda Leba Masagi Yumda, Bom Ama Thamlamba Adu KCP PWG Nani Haina, Lup Asigi RO Chinkhangan Kuye Piduna Thadorakba Cherolamana Hirakli. Cheroladuna Hai. NIT gi register amadi magi NIT gi official khara da pikiba ahanba amadi areba warning ni hairiba officers sing asi ngasi dagi numit mangani gi manungda party da changjarak tragadi mafam matam yengdana ahakpa chairak piragani imfa gi lamfe pata leba National Institute of Technology NIT gi damak thadarakliba chakhat thorangi senfam singbu kanagumba kharagi Purit Kauda Chankidanaba Amadi, Mahiroi Shingi Kalaga NIT Asibu Kananaba KCP PWG na Honadona Lakibani. Adobu Labak Tibade NIT Bu Chaukanabo Honabagi Mingda Institute Asigi Register Oiriba, Hauzik Kanchipurda Leba MUG. Quarter Colony de Leriba KH Tomba NIT gi Civil Engineering Department da Assistant Professor Oiba Uripok Basaspati Lekadegi Romizit Institute Asigi Computer Engineering Department da Assistant Professor Oiba Thangmaiban Hizam Dewan Lekadegi Khel Chandra Register gi PA Oiba Imphal East District ki Pangai de Leba Manipur Police Training College MPTC gi gate number 2 gi mayoknabada leibi Rovita na chingba mioi mari asi makhoina tawruba senja thumjaga mari lenaba maral gi damak party da changjaraknaba inkumja lisingani kunmari gi December kunmari da party na press release thoktuna mangjangna khangan khrabani adobo senja thumjaja January ba mioi sing asina party da changjarakpagi mahutta party bu singnaduna amadi mangakanduna lakli hari Cherola Sina Hai KCP PWG Nadi Manipur University de Leriba Mahiroi Singh Musu Amadi Oja Singi Khalaga Hanba Amadi Aroiba Oina Manipur University ki campus ki wangmada Leriba Register KH Tombagi Thongzu Kanchipur de Leba Masagi Yumda Haukiba Mars Kuntaret Sagor Sen Numita Bom Ama Thamduna Makhoibu Mamik Panghanbani Masigi Matung Tarakpadadi Senja Thumja da January ba NIT gi Register KH Tomba Amadi Mahaki Khongloi Assistant Professor Romizi Assistant Professor Khelchandra Amadi Register gi PA Oiribi Rovitana Numit Mangani gi Manungda Party da Changjaraktrabadi mi sing asigi mathakta akan mathabak lokhalagani Party na mga kanba khunagilan oriba NIT bu chawkhanaba thadarakliba chawkhat thorangi senfam lana sizinabada cheneriba singi mathakta akan mathabak lokhatpada mateng pangbiyu akan mathabak lokhalakpa matamda kanagomba lekai gi ima evel club amadi lupkin naharol amadi thomi amata wakat mifam amasung wakat khongjang na chingba amata chathabidana basu lebak miyamda khanghalakli Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu KCP Noyon gi lanmi manga khulaiga konana fare Manipur Police ki kangbuna ngarang Imphal East amadi West ki tongan mafam singdagi KCP Noyon gi lanmi manga khulaiga konana fare hari Police ki pauna hai Faraba Myoshing adu miyamdagi sel khaibada mapung oina chene haiba khamangamle Faraba sing adu di khurai ningthaubong laikadagi Khoisnam Sanajawba Singh Chahi Kuntaret Chingmairong Maning Laikadagi Hauzikna Sawombong Thongkhongda Leba KH Robertson Singh Chahi Kunmari Soibam Laikai Ayangpali Rotagi Sobam Rohit Singh Chahi Kulhumdoi Langol Gambilas Zone 2 dagi Laisangthem Nawi Singh Chahi Kuntra Humdoi Amadi Lamlai Maya Laikadagi Khaidem Nongpongan Mamaitei Chahi Kunmanga Kawi Makhoidagi 9mm pistol ama kapayariba maru ahum yawa magazine ama pistol holster ama mobile phone ama two-wheeler ama fagale hari Niyam lana SIM card yolamba miyoy ama fare Niyam gi wangmada SIM card yolamba miyoy ama tongan ba SIM card singa konana mamang thagi kunmapanda police na khurkhol gi mandop yumpham relief camp gi fare hari Farba miyoy adugi maming wahengbam Ajit Maitei Elias Apa chahi kunthani thoikawi Lemakong Chimangdagini Hauzikna Kurkul gi Mandop Yumpham Relief Camp ta Leibani Mangondagi BSNL 5G Ready SIM card Kunithoi Airtel 5G
plus SIM card 58 Airtel 5G plus MNP SIM card Nifumari mobile handset ama Aadhaar card amasu fagale hari Kaksingi tongan ba chingsangsinda lamai chalakpada miyamna mi painakhrei Kaksingi tongan ba chingsangsinda pakshana lamai chalakpada miyamna chauna mi paiba poknakhrei Khanghaudana horakiba lamai chalakpa aduna maram oiraga Kakchingi Nongzubi chingzen Uyok ching Thumkhingmang Hidaktha Konjin amadi Funal Maring Khullom Thangba saruki chingsangda pakshana mai chaklakhi Mai chakpa aduna maram oiraga Inkhol koiba yen amadi okna chingbagi farm tawba kayagi farm sing lawsang sing mai chaktuna chauna amang ata thokadra haina yamna chauna mi paiba poknakhi mai adu kanbada Chandal Forest Division gi DFO Dr. M. Munal Amadi Staff Singh, Kakching Forest Range ki Staff Singh, Kakching Fire Service ki Team Amadi, Kakching District Police, Arambai Tengol 26 Unit, Kakching ki Tengoloi Shing Amadi, Langsang Thonagi Thomi Shing Yauna Lamai Adu Kanaba Honaki. Pak Sana Lamai Chalakpa Aduda Fire Service ki Gari Changba Yadabana Maram Oiraga, Mai Kanaba Honabada Matam Sangno Changki. Ngarang numidang athengba phawbada Arambai Tengol 26 Unit Kakchingi Tengoloi Shingna hena mapung oiba thodang lauduna Forest Staff Sing Firemen Singna mai kanbagi thabak adu mapung oina chathaki Mai chakpa aduna maram oiraga miyamgi lanthum amang ata thoktanaba Kakching District ki Additional SP LO A Romendro yauna police ki makok thongba officer singsu achoba thodang lauki hairi Miyamda Loyalam Lomi Lupna wafam khara thamlakli Club Tara Nipana Sem Kiba Loyalam ge apunba Lomilop Kakching District Hairaga Khangnaba Committee Asina Ahanba Oina Ningthamgi Maru Marang Kaya Pithaduna Lalna Maram Oiduna Sanmit Londa Sotha Hauraba Loyalam Asibu Khara Khajiktang Oirabasu Mateng Oinaba Amadi Asang Amantana Thalaba Labuk Lamhang Ama Ohenaba Haibigi Mityeng Makhada Anirak Suba Oina Angan Phau Than Khraba Matungda Chahau Hairaga Khangnaba Sendok Laiba Iramdam Asida Natana Atopa Maphamda Thabada Mahau Leitaba Phau Makhal Asibu Thabinabagidamak Isagi Local Club Singa Tana Biduna Thagadariba Lawfam Adugi Pata Isagi Aadhaar Xerox Account Number Pisin Biduna Adongi Law Khoibagi Sel Thagadariba Phodi Amadi Maduda Chaigadari Bahar Adu Lemna Lobiduna, Maduda Loglapa Po Adusu Departmenta Matamga Chunaba Mamalda, Amuk Logani, Masipumna Magasi, Committee Asina Lomi Shingidama Kanjaduna, Marie Lenaba Department Gatana Zaduna, Hona Zabani. Kodong Chaba Asi, Lobi Honaba, Loop Asigi President Gotimayum Bisoja Sarmana, District Asigi Miamda Khanghanlakli. Manipur ge Hanagi CM Birenga Meghalaya ge CM Konrak Samaga Social Media da Awaya Kumtong Nakray. Manipur ge Hanagi Chief Minister Nongthambam Birena social media da thagalakhiba post amaga mari leinana Meghalaya ge Chief Minister Konrak Sangmaga social media da awaya khum tongnakhrei Ngarang Hanagi Chief Minister N Viren Singh na mahaki social media account ta Meghalaya ge Chief Minister Konrak Sangmagi apokpa laikhidraba Lok Sabha gi MP oiramba PA Sangmana Lok Sabha da phongdokhiba wafam amagi video clip ama social media da thagalaktuna N Viren Singh na phongdokhibada laikhidraba Meghalaya gi MP oiramba PA Sangmana North East region da khundariba tongan ba Kanglup Phurup Singh na separate homeland tanbagi wafam sing yaukhrei North East State asibu ethnic line da tokhaiba state macha khaidongnaba mahakna thamkiba wafam adu yamna sathiba idea amani maduna nation asigi apunbagi saktamda achoba singnaba amani haujiksu Manipur gi internal affairs sa chauna khut thingsilakpagi mami tari Manipur da ILP chatnarakpadagi khunda leitabada khudong chararoi haina khanba mi kharana insilaga irang asi tholakpani Manipur da masing thingamdana anauba khul kaya hengalaliba asi Meghalaya gi Chief Minister Konrak Sangmana khanglaba wafamni Haujik Manipur da FMR regulate tawrakpa ILP system chanarakpa amadi border fencing gi maru oibasing asi North East ki tongan ba phurup singna khangba horaklabani Manipur da tholiba irang asidagi achoba para ama tamnanaba North East state singna honaminasi Manipur da tholiba issue asida drug thingsiluba illegal immigrants sing khandoknaba honaruba amadi umang wawang kathokpa thinglubadagi thoklakpa crisis amadi Manipur da tholiba issue asi Meghalaya gi Chief Minister Konrad Sangmana kadai phaba khanglabage haina nongthombam birena phondokhi Manipur gi umangi lam ain kana miyoi kharana square kilometer 39.8 khopchinduda leiri
Union Territory yauna India gi state kun manga gi tongan ba mafam kayada kanglon kaina umangi lam square kilometer lising tarahumdoi hena khopchinuna leiri. Hairiba lamgi pak chawa asi Delhi, Sikkim amadi Goa gi geographical area dagi hena pak chawi haina Union Environment Ministry na National Green Tribunal da iba report amana hairi. Report asigi matung ina Manipur gi umangi lam ain kaina miyoi kharana square kilometer kulhumdoi dasmik taret khopchinuna leiri hairi. Umangi lamgi saru khopchin ba asida Madhya Pradesh na state singi manungda umangi lam square kilometer lising manga ga chamri humpu dasmik mapan oiduna khwaidigi makokta leiri. Adum oinamak ministry na palibe state kun manga asigi manungda Manipur su ama oiduna state asigi umangi lam kaya lo na yadaba maungda hojiksu miyoi kharana square kilometer kontrani thoi dasmik taret khopchin leibeda yauri. National Green Tribunal da mamang chahi gi April thada umangi lam khopchiliba sing asigi matangda marik chumba report ama Union Territory amadi state sing dagi pikhalaknaba ministry na khangan kibani. Masigi matung ina haukiba chayolda NZT da pisin kiba report amagi matung ina India gi state kun manga yauna Union Territory sing da leriba umangi lam square kilometer lakh tara humdega lising manga ga chatruk humpu nipan dasmik ama kanglon kaina khopchindona leiri haina report tauri. Report adugi matung ina Manipur yauna Mizoram, Madhya Pradesh, Sikkim, Jharkhand, Assam, Arunachal Pradesh, Andhra Pradesh, Chandigarh, Chhattisgarh, Dadar and Nagar, Daman and Diu, Kerala, Lakshadweep, Maharashtra, Odisha, Puducherry, Punjab, Tamil Nadu, Tripura, Uttarakhand, Uttar Pradesh state sing yauri. Hairiba state amadi Union Territory sing asigi manungda Bihar, Haryana, Himachal Pradesh amadi Rajasthan, Telangana, West Bengal, Nagaland, Delhi, Jammu and Kashmir amadi Ladakh na chingbana ngasi phawba makhoi gi lam khopchinbagi data amadi marik chumba wafam pikhalaktree haina report aduna hairi. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Aroibada maroiba pau amuka hana pizari. Congress lengak na matam kuina Manipur bu mirai birakhi BJP lengak matam dadi Manipur da ILP khudoloina piraktuna chanaba hauki haina XCM and Virena phongdorakli. Drugka Konana Kuki Macha taruk popi tharambagidama Kuki Macha Mari police na phagakhre. NIT gi thadarak basan firm senza thumza tawda chenari ba official Mari party de Changjaraknaba haina KCP PWG na phongdorakli. Matang asida Loyalam E-PAO na namitangi pau pibil lezare tabiri ba khudimako amuka hana khurumjari.